South Korea da JEJU Airlines ki flight 2216 asi pokhai khibagi laibak thiwa thodok asina Prithvi pumbada wawa launari. Plane asina landing toromdai aroiba mikup asida engine ama fail oirakhi. Ahanba landing townavagi attempt da landing tawba ngamkhide. Madugi madungda amuk koina laina paireklaga opposite direction dagi landing townava honaki. Adubo ani suba landing tawgi attempt adudasu landing gear adu thadaba matamda plane adugi chaka ahumuk amatta tholkpa ngamkhide. Matam aduda pilot landing gear adu manually open tawbagi matamsu fangkhide. Asumna plane adu chaka sing adu hangtokpa yadavanina mabukna silaga yamna kanba speed ta runway adu da paitharakhi. Meter lising amaga chatruk muk setlaga plane adu concrete wall amada thomjilaga pokhaiki. Asumna flight adu da tongokpa miyoi 179 gi mathwai mangki. Anoba sahi laklamdai mikup asida miyoi sing adugi aroiba mikup oiki. Aduna ngasigi video stay da JEJU Airlines ki flight 2216 si Kmdouna Kaikhi madi thodo adugi investigation na kari phongdokli habdu marik chumna khangminasi. Numit adu December 29, 2024 Thailand gi Bangkok ta laiva Suvarnabhumi airport gi Boeing 737 gi plane ama take off tawnava ready torme. Plane asi masigi mamangda pung nifunipan asida flight 39 muk pairuravani. Airport adu da plane asi pairamdai mikup adu da yadaba khotpa yawbra haiduna check torme. Adubu crew sing aduna flight adu da yadaba gumba karimata thengnaramde. Asumna plane asi minute 19 muk fazana check torba matungda passenger 175 adu mathang kakhanaba horakhi. Flight adu da pilots ani amadi crew members mari amsu yorame. Punna miyoi 181 flight adu da tunglakhi. Miyoi ani amadi Thailand machani duga ataina Korean ngaktani. Masida pikliva angang manga amadi nupi 93 su yorame. Yamna pikliva chahi ahum khakta ngairiba angang amsu yorame. Aduga passenger ayamba Bangkok ta Christmas ki chatluraga mayumda halakpana ayambane. Flight adugi pilot asi flight paivagi 6820 hours ki experience lairava pilot amani. Aduga co-pilot asina 1650 hours ki experience lairava pilot ni. Asumna problem amata laitraba matungda ahingi pung 2 minute 19 chatpa matamda flight adu take off tawklami. Flight asi Bangkok Thailand dagi pairaklaga samudra lomda pairaklaga South Korea gi Mon International Airport tamna pairakadovani. Asumna sum pairakpana pung kharagi matungda flight asi South Korea gi airspace ta yausilakhi. Matam adu ayukki matamni. Matam asi fawdi flight asi problem amata laitana adum pairaklami. JEJU Airline gi flight asi South Korea gi miyamna khwaidagi thajanava budget airline amani. Asumna ngahaki matung flight asi landing tawbagi matam yausilakhi. Weather adusu yamna nungairami leichil patakna thai amadi nungsisu sittabaga chap manarami. Adubu matam asida pung 9 gi mani 53 chatpa matamda Mon airport ki ATC havadi air traffic control na flight aduda radio call ki kuthangda bird strike thokpa yabagi oithokpa lei haina warning pirakhi. Masigi airport ki mafam asi matam ayamada usek yamna leiba mafamni. Adubu usek sing asi pakna di flight singda ayatpadi piramde. ATC na amuka radio da usek sangu ma paibu ui haiduna warning amuka su tawki. Madugi matung chapchar minute ahum lairaga flight adugi pilot na mayday emergency ma laire aikhogi engine ma fail oire haiduna yamna akiba fawgi khonjel da hairakhi. ATC na mayday haiba wai se hek tawaga thabak atai loina thadok lamlaga hairakliba flight aduda focus loina mak piga dawribani. Maramdi mayday haiba wai asi sumnagi yamna khudong thiba nanglaba matamda aviation amadi marine gi field da sizinaba wahaini. Mayday havadi kanbiyu natravadi soidna sirani haivaga chap manai. Asumna ATC na airport aduda high alert lauthoki. Khudong thibadagi ngakthoknaba firefighters, ambulance, rescue team amadi police na singba khudimak loina kauki. Flight adu landing gi damak tapna runway adu tamna paitharklami. Adu flight adu da problem amadi lerami. Pilot na landing gear adu hangtoknabu hona khidbu hangtoku havadi yakhide. Maram asina ahanba landing tawgi attempt asi fail oirame. Asumna landing tawdavida runway adu lalaga paikhlaklaga koina mamai leraklaga opposite direction dagi amuk landing tawnava honaki. Asumna paikhalakpa matam asidasu pilot na landing gear adu hangtoknabu honaki debu hangtokpadi sukya yakhide.
Matam adu da pilot na landing gear adu manually hangtokpagi matamsu leiramde. Asumna anisuba attempt adu da flight adu landing gear open tawdavida belly landing oina havadi mabukna sitlaga flight adu runway adu da tarakhi. Flight adu tafam thokpa runway gi horpara tadavida mayai orap oina tarakhi amadi speed su yamna yanglami. Plane adu ki chaka su hangdrivanina speed yangna sitlaga tarakliba plane adu brake fava su yaramde. Aduga speed hantanava plane adu ki reverse thrust amadi wing flap adu su on tawbu uramde. Masi kari maramgi on tawdrivana haibasi hojik forward chap chaba khangma ngamdri. Asumna plane adu runway adu da meter lising amaga chani muk silaba matungda runway adu hentoklaga meter chani yankhai muk silaga concrete wall amada thomjenduna kaikhi. Asumna plane asi maina chaklaga pungchai chaikhi. Laibak thiba thodok asida miyoi 181 gi manungda 179 sikhi aduga supna gi miyoi ani khaktang hingki. Thodok adu hek thokpaga mafam aduda 490 firefighters, 500 military personnel amadi 455 police officers sing laktuna chakliba mai adu muthanaba honaki. Chakliba mai adu loina muthanaba honavada minute nifu humdoi sangki. Flight asi pung 8 gi minute tareta pokhai khivani madugi matungda pung 8 gi minute kunhumdoi chatpa matamda miyoi ama hingna fangki. Madugi matung ngahak leiraga pung 8 gi minute yankhai da miyoi amagasu hingna fangki. Asumna chahi 30 suraba limadi chahi 15 suraba kon makhoi ani khaktani laibak thiba thodok asida hinghauribasi. Makhoi ani mak flight attendant aduga makhoi ani si flight adugi khwai maningda tongmani. Asumna nongthilgi pung 1 minute 30 ta asiba hakchang sing adu lokthokluga masak khangtoknabagi thabak hauki. Official singna phongdokpuda asiba hakchang sing adu matat tatlaga pokhai famjudai meter chamadagina chani fawgi manungda taraga lei haina phongdokli. Aduga khara amana plane manung aduda atek akai marak aduda saplaga lei haina phongdokli. January 1 gi report ki matungina asiba loinama ki hakchang adu phangle amadi masaksu khangle haina phongdokli. Asiba hakchang hairaga hakchang asi mapum oina phangmadi nate maset oina phanglibani. Madu amuk DNA comparison guma tawraga masak khangma ngamlibani. Plane asina ahanba landing gi paitharklamdai aduda ATC na bird strike ki warning pikribani. Madugi matung ikui-dana flight asigi engine asi fail oire haina hairakhibani. Masigi chumathakta makhada leiba miyoi singna flight asigi yet thangba engine da mai chakbagi mami ubu fangki. Aduna engine fail oibagi khwaidagi chingnaningai oiba maram asi bird strike asini. Adubu engine animak fail oibasinate engine amakak fail oibada plane asi hekta pokhairadra. Madugi paukum pokhairoi. Maramdi Boeing 737-800 ki engine asi yamna sakti leva engine namani engine amakhakna flight asi adum paiva ngamlivani. Aduna kari maramgi engine amakhaktang yadraga flight asina kari gi landing toba ngamkidavano. Flight asi ahanba attempt da landing toba yadavdagi amuk paikhalaga koina mamai leiraklaga opposite direction dagi amuk landing tawrakhivani. Aduna koina paikhalaga chatpa ngamlivanina engine ama fail oivagi flight asi pokhaivadi kesu oiraroi. Korea Aerospace University ki director Kmdouna phongdokpuda engine ama fail oiragasu engine ama yarivanina landing adum toba yafam thoi haiduna phongdokli. Mathangda mung landing wheel asi kari maramgi landing toramdaida hangtokpa yakhidavano. Landing wheel asi hydraulic system da connect tawruga leivani. Aduga plane amada hydraulic system asi ahumni yaurivasi ama yadragasu ani yauri ani yadragasu ama yaurivani. Aduna kariga hangtokpa yakhidavano haibasi tasengna angakpa amani. Aduga video asida flight asigi reverse thrust asisu ani gi manungda amakhaktang on tawbu ui aduga wing flap asisu on tawbu ude. Maram asina flight asi speed hantanba ngamkhidavani. Masida urivasi Boeing 737 gi hydraulic system aduvani. Aduga right side ki reverse thrust ti on tawre. Masina taklivasi hydraulic system B asidi yari haina takli. Aduga left side ki reverse thrust asidi on tawde aduna hydraulic system A asi fail oire haina takli. Aduga wing flap asi standby hydraulic system amadi hydraulic system B asida connect tawrivani. Aduna hydraulic system anisigi manungda ama yava taragdi flap asi yafam thokpani. Aduga landing wheel asina hydraulic system ahumakta connect tawrivani. Aduna ahum sigi manungda ama yava taragdi landing gear asi open tawwa yafam thoi. Masi pumnamak asi tasengna chamamnaba ama oiri. Reverse thrust ki matungina hydraulic system B asi yari. Wing flap ta yengba taragadi system animak fail oire havani.
ꯑꯗꯨꯒ ꯂꯦꯟꯗꯤꯡ ꯋꯦꯜꯁꯇ ꯑꯃꯨꯛ ꯌꯦꯡꯂꯒꯗꯤ ꯁꯤꯁꯇꯦꯝ ꯑꯍꯨꯝꯃꯛ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯇꯥꯛꯂꯤ꯫ ꯑꯗꯨꯅ ꯃꯁꯤ ꯇꯁꯦꯡꯅ ꯆꯃꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯁꯨꯞꯅꯒꯤ ꯕꯔꯠ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯅ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯁꯤꯁꯇꯦꯝ ꯐꯦꯜ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯑꯃꯅꯤ꯫ ꯕꯔꯠ ꯁ꯭ꯇ꯭ꯔꯥꯏꯛꯀ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯁꯤꯁꯇꯦꯝꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯕꯁꯨ ꯅꯠꯇꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄ꯭ꯂꯦꯟ ꯑꯃꯗ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯍꯨꯝꯅꯤ ꯌꯥꯎꯔꯤꯕꯁꯤ꯫ ꯑꯗꯨꯅ ꯕꯔꯠ ꯁ꯭ꯇ꯭ꯔꯥꯏꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯅ ꯔꯟꯋꯦꯒꯤ ꯃꯅꯥꯛꯇ ꯁꯥꯔꯝꯂꯤꯕ ꯀꯣꯟꯀ꯭ꯔꯤꯠ ꯋꯥꯜ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏ ꯐꯅꯌꯥꯝꯗꯤ ꯍꯤꯡꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯝꯗꯤ ꯄ꯭ꯂꯦꯟ ꯑꯁꯤ ꯃꯗꯨꯗ ꯊꯣꯝꯖꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯤꯁꯨ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯕ ꯅꯠꯇꯦ꯫ ꯐ꯭ꯂꯥꯏꯠ ꯑꯗꯨꯒꯤ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯍꯥꯏꯕꯗꯤ ꯀꯣꯛꯄꯤꯠ ꯚꯣꯏꯁ ꯔꯦꯀꯣꯔꯗꯔ ꯑꯃꯗꯤ ꯐ꯭ꯂꯥꯏꯠ ꯗꯦꯇꯥ ꯔꯦꯀꯣꯔꯗꯔ ꯑꯅꯤꯁꯤꯗꯤ ꯐꯪꯕ ꯉꯝꯈꯤ꯫ ꯀꯣꯛꯄꯤꯠ ꯚꯣꯏꯁ ꯔꯦꯀꯣꯔꯗꯔꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯪꯈꯤꯗꯨꯕꯨ ꯐ꯭ꯂꯥꯏꯠ ꯗꯦꯇꯥ ꯔꯦꯀꯣꯔꯗꯔꯗꯤ ꯈꯔ ꯗꯦꯃꯦꯖ ꯑꯣꯏꯔꯒ ꯐꯪꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯗꯨꯗꯩ ꯗꯦꯇꯥꯁꯤꯡ ꯂꯧꯊꯣꯛꯄꯗ ꯊꯥ ꯑꯃꯃꯨꯛꯇꯤ ꯆꯪꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯐ꯭ꯂꯥꯏꯠ ꯑꯁꯤ ꯀꯝꯗꯧꯅ ꯀꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯈꯤꯔꯣꯏ꯫